Hubutra Humdoilak Suba Manipur Ning Tam Numit Paksan na Pangthokre Firalgi Chayet na Laban Numida Sibu Tonga na Pangthokoda Lekshemba Sana Jawban Nungai Tabo Pongdokre. Naga Tabo Mapam Singh Punsinduna Nagagi Oiba Tungan Autonomous Council ama Sem Lagani Haiba Wafa Machumu Oirak Labadi Manipur Miyam na Masamorondom Lepcha na Warep Logani Haina Yusim Abi Amukona Jackson Wat Hamlakli. Amasong Manipur ki thongnong jam niranjoy na minute amagi manungda khut nama amadi khong nama khaktana push up kuntra ga taret tawdun anoba Guinness World Record na Ma'am Krumzari dom yang groups Impact News ni Prime Time Manipuri News Bulletin dai khaidem jentazina hoje pungja si faw gi morba boxing ma'am the pizari Manipur na British tagi ningkha tamba phangkiba numit pu ningsingduna humputra ga humdoilak suba Manipur ningtam numit pangthokre ningtam numit ki thoram adu Coalition for Indigenous Rights Campaign sirkana sinduna sana konungda pangthokhi thoram adu da maidingu laisemba sana jawuna ningtam firal chingkhatuna haudoki thoram adu da laisemba sana jawuna numit asibu Firal gi chay na ba laibana ningtam numit ki thoram tongan na pangthokpada nungai taba phongdokhi mahakna makata na hai Manipur ningtam numit pangthok liba si India gi mayokta pangthokpa nate lamdamas gi inkhalak liba naha singda lamdamasina mikha pon khiba amadi ningtamba phangkhiba gi puwari adu khangan na bani British ki political agent GP Stewart na matam adu gi ningthau Budachandra da ningtamba khusinaramba numit asida Firal gi chay nabana ningtam numit tongan na pangthokadauba oiragadi thoram amata mahak yawroi haiki ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯃꯤꯔꯣꯜꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯈꯤꯕ ꯄꯨꯋꯥꯔꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡꯁꯦ ꯈꯪꯍꯜꯂꯒ ꯃꯈꯣꯏꯗ ꯃꯔꯩ ꯕꯥꯡꯅꯤꯡꯕꯒꯤ ꯑꯗꯨꯒꯨꯝꯕ ꯁ꯭ꯄꯤꯔꯤꯠ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯁ꯭ꯄꯤꯔꯤꯠ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯥꯀꯥꯏꯕ ꯆꯪꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯀꯤ ꯂꯤꯗꯔꯅꯦ ꯀꯥꯏꯅ ꯂꯥꯏꯗꯧꯅ ꯂꯥꯠꯂꯤꯕ ꯃꯌꯥꯝꯁꯦ ꯁꯤꯁꯨ ꯈꯔ ꯆꯨꯝꯅ ꯊꯤꯕꯤꯒꯣ ꯌꯧꯅ ꯊꯥꯡꯒꯠꯂꯣ ꯍꯌꯦꯡ ꯇꯥꯔꯛꯀꯅꯤ 14 ꯑꯥꯒꯁ ꯅꯨꯃꯤꯠꯁꯦ 1947ꯒꯤ 14 ꯑꯥꯒꯁꯀꯤ ꯃꯤꯗꯅꯥꯏꯠꯇ ꯇꯧꯅꯈꯤꯕ ꯊꯧꯗꯣꯛꯁꯦ ꯃꯁꯤꯗ ꯐꯤꯔꯥꯟ ꯆꯤꯡꯈꯠꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯌꯥꯎꯗꯦ Firan Singdagibi warisu yaude. Firan maram warga pundabur gadi 14 August ki se pundiro. Firan yaude sida. Protection and Preservation Committee Manipur PPCM na susinduna Manipur na ningkha tamba phangkiba numit Palace Compound laiba Youth Welfare Ground gi sanglenda pangthoki. Taramasi ching amasung tampak ki luchingba sing yauna maidingu laisemba sana jawbuna pafal yekba firal chingkhatuna haudoki. Taramaduna maidingu laisemba sana jawbuna Manipur na British tagi ningkha tamkibada firal ga mari laina khide August tara ga mari asi supnagi ningtamba piramba khaktani firal gi thoram pangthoksi hairabadi August tara ga manga du oina pangthokadabani Manipur khunaibu mamai chumliba achauba loop sing khaibung taduna laibagi thawongda pendabaso phongdoki matungda ningtambagi thoram punna pangthoknaba hotnabiu haina maidingu laisemba sana jawbuna appeal tawki Isada ay ireibang nungsiba haiba potto yaudragadi tariba potse kadaida sinnarudoino adunadi maribang nungsiba haiba potse hapagadi kadogi haida loina mak mariba kidamak tawba yaba sing tawlakani aduna ngasigasi numisida kona pangthoiba tholomse aikoigi haugraba puwarigi history gi thokraba thogdok singdo aikoigi anouba mirol sida maribang nungsib nabagidamakta mase aikoi tangai phadana khanghanba changbadune history haibse kona semjalubasu yaroi adagi lauthokpasu yaroi muthatpasu yaroi hapchanbasu yaroi history se chumna thambiramba mu changi ngasi aikoina warisi aikoigi mamangda lemba aikoigi ipa ipusingna aikoigi kai haini lambi se sengna thambiramdaba ko amanama toromba aduna aikoigi chatpham khangdabai ngawbadune Nakalamromda Manipur na ningkha tamba phangkhibagi thoramasi matung tarakpada punna pangthoknaba hotnaragani haina huvutraga humdoi rak suba Manipur Independence Day Observation Committee ge Vice Chairman PH Devana phongdoki ꯑꯩꯈꯣꯏ ꯂꯩꯖꯗꯦ ꯑꯗꯨꯅ ꯍꯟꯗꯛꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯥꯡꯊꯣꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯄꯥꯎ ꯐꯥꯎꯅꯕ ꯈꯔ ꯋꯥꯠꯅꯕ ꯑꯃꯁꯨꯡ ꯗꯤꯁꯀꯁꯟ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯇꯧꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈꯨꯗꯣꯡꯆꯥꯗꯕꯗꯨ ꯑꯩꯈꯣꯏ ꯐꯪꯈꯤ ꯃꯊꯪꯒꯤ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯗꯨ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ
Numinasi Kungamapalak Suba Manipur Independence Day 2019 Haina Mingthonduna GM Holder Su Pangthoki Custom and Traditional Observation Committee na Sinduna Pangthoki ba Thauramada Ningtam Landa Thawai Kat Kraba Thawasingi Mafam the Ikai Kumnab Utki Committee Sigi Akanaba Thomi Sing the Best Voluntary Mingthol Piduna Su Thorangi Manungchana Ikai Kumnab Utki Palantharamasi Nompok Ningthau Panthoibi Development Committee Kairao Bitranasu Sinduna Pangthoki Coalition for Indigenous Rights Campaign Sirka Giliching Makada Pangthoki Bathoramadu Mari Lainana Nompok Ningthau Panthoibi Development Committee Kairao Bitragi President Takelambam Joy Maitaina Pakangba Pafal Yekpa Angangba Machugi Firal Kairao Nompok Ningthau Panthoibi Lapakta Chinkatuna Pahenki Thoramasi Kurai Ahongaida Laiba EUC ground the Su Pangthoki Thoramadu Coordinating Body Kurai Amadi Eastern Educational Club Anina Kusamnarga Pangtokpani. Palanthoramasi Sagolban Moirang Leirakta Laiba Sagolban Popular Primary School Amadi Tera Sapam Leirak Nongmaitem Laikai the Su Pangthoki Haina Cheron Matakangalakli. Humbutrago Humdoirak Suba Manipur Ningtam Numit Thauram Bisnupur District ki Tonga Tongan Mamfam Kya da Su Pangthoki Nambol Potfam Fambi Ima Singna Sinduna Nambol Bazar da Bisnupur Bazar Amadi Ningthau Khong Bazar da Su Mahiroi Kaya ga Loinana Ima Iben Singna Sinduna Pangthoki Nakalamuram da Desam Kakching District Council na Su Sinduna Tangzeng Kunau Primary School da Su Palanthoramasi Pangthoki Naga Peace Talki Waroshin Lakpada Nagaland State Pu Union Territory Gi Thakta Hantha Halaga Manipur Gi Naga Taba Mafam Singh Pun Sinduna Naga Gi Oiba Tonganbo Autonomous Council Ama Lingbagi Yanaba Leire Haina The Tribune na report Taukiba Sina Achumbo Oiraklabadi Manipur Miyam na Masagi Laibak Lep Nabagil Lauthoki Wafam Ahong Balairoi Haina United Committee Manipur UCM Amasung All Manipur United Club Organization Amukona Cheksel Warol Tamlakli Wafam Sing as Palace Compound the Pangthokiba Manipur na Ningka Tamban Numitki Tauramda Sarukyaba Lakiba UCM gi General Secretary Kuraijam Athoba Amasung Amukogi President Furai Latpam Deban na Fongdokibane Hiramasgi Matang da Thobana Hai NNCT IMM Sung India Government ki Marakta Waroshin Purakpada Manipur gi Ngamkai Thugaiduna Naga gi Autonomous Council Ama Lingba Haibasi Labdamasgi Miyamna Yabangamloi Manipur gi Political Entity, Territorial Integrity Amadi Historical Identity bu Hiram Amatada Compromise Toba Yaroi Naga gi Chokpat Thaurang Paikhatpat da Taram na Ui Taubatabu Furup Amagi Nungai na Bahot Nabada State Asi Thugai na Bahot Nabadi Yaroi Haidi Jammu Kashmir thoiba dugumna internet shutdown tawdana communication down tawhandana lanmi myam thajalaga thongan kudingda lanmi tara lepsel handana makoina adumba nafu hapugi podama tawrakanda karigumba manipur miyamna yadre policy ki khongpham ama he lokthorok matamda hongnaruba tawdana manipur miyamna punamangna thola kanda kangla tamna myam loina la kanda manipur miyam gi leba ki warep lawro kanda akhoi leba ki laibak lepchaga dawne habese madu ai miyamda hana mangjona na khoi lautho thamjari sini karigumba india government na nafu hapuda leba asibu seize tawraga makoina injin gani habado madumadi akhoi thawai tharsu thadokani habase masi manipur miyam pumna akhoi chamana na chapyungna leminasi hek lauthorok mikupta miyamna yadabasi wangmada oiram taragadi akhoi miyam haudana yumdagi sai sana thongnara kanda akhoi kanglada punsi haba wafamse masi masu appeal tawjagi Thoramasida Sargyabala Kiba Mukogi President PS Devan Hai Indonaga Peace Talki Waroshin Lakpada Manipur Miyamna Taram Oi Adubu Waroshin Lakpada Manipur da Apanba Piroi Tabani Maramasina NNCT IM Thembada Manipur da Autonomous Council Lingba Yaroi Manipur gi Ngamkhai di NNCT IM amasung Naga Haiba Wahai Asi Leitringai Mamangdagi Chahi Kyagi Mamangdagi Maitai Tangkol Mau Maram na Chingba Furup Singna Punduna Ngakminarakpani Ngasisu Manipur gi Ngamkhai Kahendana Lehenba Haibasi Miyamgi Phirepni Hauzik Manipur da Leiriba Furup Amata Khaidokpasu Yaroi Masi Khangna India Government na Indo Naga gi Waroshin Purakadabani Haiki Manipur se lisang china NSN IM tholak tringai dagi naga haiba wahai che lak tringai dagi homin kamin naraganda Manipur da tangkhul aduga mau maram moyon monsang tarau lamkang haidana
सिगुम्बा हानदगी लेरकपा अखोगी सिगुम्बा कम्युनिटी कया अमा खुंदारगांदा ngakminaraगांदा लांथेंग कया अमा अवाब कया अमा खांगमिनरा लाखपदो मदु ngasisu कायदना लेगदमने हाबिसे मसी अखोगी अचेतपा फिरेपनि मसीगिदमक्ता अखोई चपचाना अखोई मखा ताबसिंगदसु अखोई अचौबा वाफमसिंग असे इरोइनरगा चकनी अनु मणिपुरदगी कांगलुप अमदा खाइदोकपा यारोय सेनापति डिस्ट्रिक्ट की कचोमई खुलदा नागा सिंह की हुंबुतरागा हुंदोइरक सुबा निंगतम नुमित पांगथोक्रे इन एंसिएंट आईएमना सिजनबा फिरालना थौरम पांगथोकफम द वाई चाइकी थौरम अदु यूनाइटेड नागा काउंसिल की मखादा नागा पीपल्स ऑर्गेनाइजेशन न सिंधुना वन गोल वन डेस्टिनी हाइबा वाखलोदा पांगथोकी नागा पीपल्स मूवमेंट फॉर ह्यूमन राइट्स की सेक्रेटरी जनरल नेंगुलो क्रोमीना निंगतम नुमित की थौरम अदु नागा निंगतम फिराल चिंखतुना हौदोकी थौरम अदुगी मनुंग चन्ना नागा नेशनल एंथेम कुकनालिम येस कुकनालिम सक्तुना अमदी मिनिट अमा तुमिना लेप्तुना लाई खुरुंखी उख्रुल चांदिल सेनापति अमसुंग तमेंगलोंगदगी लाकपा मियोय कयाना थौरम अदुदा सरुक याखी मणिपुर ब्रिटिश की निंग तंबा फंखिबा नुमित अगस्त तरागा मरीबु निंगसिंगदुना अमदी मांगथरकलिबा अयिंग असागी खलसिबु कन्नबा पांदमदा थौबाल डिस्ट्रिक्ट की मनुंग चना हैरोक पार्ट 2 दा उ चारा थाबगी थौरम अमा पांगथोक्रे गसी पांगथोकिबा उ चारा थाबगी थौरम अदु हैरोक पार्ट 2 ग्राम पंचायत वांगजिंग टेंथा सीडी ब्लॉक न सिंधुना चथकिबने अगस्त तरागा मंगाबु इंडिपेंडेंस डे हाइना पालन तौबुगु मणिपुर की निंगतम नुमित अगस्त तरागा मरीबुसु इंडिया अमसुंग मणिपुर लैंगाकना पालन तौगदबनी हाइना सिंगजमई टू लिलोंग यूनाइटेड क्लब ऑर्गेनाइजेशन स्लोको की चेरोलमना खंगलकली Laibasig hayeng pangthokadariba humputaraga humdoirak suba ningtam numitna lakpada Governor Dr. Najma Heptulana status gi miyamda yaipa pausel pirakli. Governor namahaki pausel dahai numidasida ningtamba fangnaba hotna khiba luchingba amadi khongburoi singbu chahi khudingi ikai khumnaba uttuna lakli. Laibak miyam punamakna amata oibagi wakhalon aduda changsinduna laibak asibu thong manana chakhotnaba hotna minarasi haina pausel lakli. Nakalamuramda Chief Minister Nong Thombam Biren na suning tam numit ki mangoy na status gi miyam da yaifa pausel pirakli Chief Minister na mahaki pausel dahai libas na ningkha tamba fanglabasu laibag asida furup khakta gi oiba tokhaiba wakalon chenba lolgi khetnaba nupi nupa khetnaba khaiba kaya asidagi ningtamba fangdri ningtamba fangbagi nungairaba numit asida miyam punna nungsi chanaba chawkhatba puraknaba hotna minarasi haina mahakna makata na pausel pirakli. Independence Day 15 August na lakpada Works Minister Thongam Bishwajit, Social Welfare and Cooperation ki Minister Nemcha Kipgena madi Forest and Environment Minister Thongnongzam Syam Kumar nasu miyam da yaifa pausel pirakli. Hayeng pangthokodriba humputrago humdoirak suba India ki Independence Day ga mari lainana Tengnopal ki District Magistrate na August taraga taruk ki ayupung August taraga manga gi ayupung taruk August taraga taruk ki ayupung taruk fawba border shield taunaba order thokibaga loinana Indo-Myanmar border threat ta chawna akaiba thokan krai Tengnopal District ki oina hayeng pangthokodriba Independence Day thoramda thokaningdaba thodok thoktanaba laukhatpa cheksil thorangi manung channa District Magistrate H Rupachandrana Indo-Myanmar border amadi Indo-Myanmar Friendship Gate number 1 amasung 2 August taraga taruk ki ayupung taruk fawba thingzinaba order thokibani orders ki matung ina Nifug humdoi suba Assam Rifles na India amasung Myanmar gi lonaba mafam punabak yauna Indo-Myanmar Friendship Gate number 1 amasung 2 thingzin ki loinana mafam asida security gi atanba checksel tharang singsu lakhot krai. Laklibo August taraga tarukta pangthokodriba thoba pebam chitaranjan mangangi taraga manga suba kumon thauramasida lamdamasida leiminariba furup khudingmakna amatta oina sarukyaminasi haina Manipur Student Federation na appeal tarukli hiramasigi matang danga si kwakatel da leiba mahiroi loop asigi office da pangthokiba pangwi sing unaba amada MSF ke President NG Milan na hai lamdamasigi miyam na amuba loni haina khangnariba apspa 1958 asigi tamthiraba lo asigi Malemdagi muthat kadabani haibagi wakata athoba sina
English aniga supna mari gi August taraga mangada masa mathanta mai thaduna sijakibani kumon thoram numida sida kanagumba amattana ban blockade na chingba tawbiganu haiki loinana thasugi mari amadi tarad MSF na sinduna pangthokadaba painting competition amadi debate competition da mai paklaba singna DM College of Science da pangthokodarba kumon thoram asida laktuna mana lobinaba amadi hairiba numida sida handak pangthokiba online photo competition gi results so laktokani hairi Manipur amadi malem sidagi amuba ain lauthoknanabagidamakta athoba pebam chitaranjan mangangna kathokpaga loinana masana masabu mai thajaduna human torch oina Manipur miyamgi mahut sillaga akhoi changsin gi khongjang ado akhoi kai khumna bu tabiyade maduna mahaki thongna lingjel do akhoi punamakna ngasisu thamoinungda chetna lacharaga maki khudung induna malemdagi amuba ain lauthoknanabagidamakta Manipur Students Federation gi maikaidagi lecture firiaba se akhoi miyam punna saruk amina si haidana ahan mukta da thamjage ngarang pangthokiba thoba singi numita na athoba thangal general amasung ber tikendrajit ki mita marakta nupi amagi saktam yekpa India gi map ki photo frame ama yawhanduna haikat laikat tamhan ki ba thawong adubu maiding ulai semba sana jawuna awang bathakta yaning da phongdorkli wafamasi protection and preservation committee Manipur PPCM na sinduna palace compound laiba youth welfare ground na pangthokiba humbutra ga humdoirak suba Manipur ning tam numit ki thoram da saruk yaba lakpada maiding ulai semba sana jawuna phongdokibani mahangna hai lamdam sigi puwari yaungna hiram khuding da khud thingzinduna thabok tawraklabadi miyamna khangduna leiba ngamloi ngarangi thoram adu RSS na yamna checksin dabani haina mahangna nungnangba phongdoki Manipur se phajana khangaga Manipur ising nungsi se phajana khangaga mogi tawkom thokpadum tawbiu natadra makoi gi ata kadai tawbagi theory do sida panjalaga di samputta masu hapchuluraga di thum hapchuludi samput oraroidana nga thomboda sini hapchuludi nga thombu yararoi chaba aduna Manipur da legadi Manipur ising nungsi se phajana khangbiraga mogi tawom thokpa lerangani ko adu tawhani natadana hiram khudi mate sum kano tawsalaga di ko akoi gi history khangde akoi amkhan tawlaga di ngasai hajariba miyamna mase miyamna khangbanga moeba ko adu miyamna yadragadi kaidoruni any organization ko political party khangde any civil society khangde nato any cultural organization khangde miyam siam changeda aduna sumna tawhaninge matungda Janims Hospital da angang unabagi pukhalakiba nupi ama angang unaraba matung numit kharani leiraga laikhidre doctor na checksin dabadagi thokdok adu thokpani haiduna miyam na hospital da irang hokre police na irang adu laksina bahot nabada tear gas cell kaptuna miyam adu tankaibada mioi taragani thoilom asoka phanaki misi sigi matang da JC ma semkibaga loinana thokdok sigi marik chumba wafam khangdriba fauba laikhidrabi gi hakchang laukhiroi haina firep laukre Thokdok Thokfamdagi Impact News na fangba pawda sector awang laikai wakambam Bebita Chahi Kungamari Mapuraiba Nauba Si Haukiba July Tarada Operation Tawdun Angang Unerba Matung ICU da Thauki Masa Fagalaktuna ICU dagi Puthorok Laba Matung Ngaihak Laitana Orakpadagi ICU da Amuk Thamkibani Numit Karanigi Matung da Laikhidrabi Bebita gi lungs yadre haina doctor na imung manung da paw pirak laba matung ngasi nongalamdai da Laikhidabani hairi Thawong asida pendraba miyam na hospital da thomjinduna Mara Labor Doctor Putho Haina Wakatki Makatana Tokaning the Togdok Sing Toktanaba Infaliski SB Yauna Masingla Yamlaba police personnel singna Ngak Senduna Laiki. Nakalamuram da angang unabada yauba Dr. Nupi ama suspend tauragani haina Health Minister L. Jentakumar na phongdokre wafamasi ngasi National Health Mission gi makhada Kurai Lamlong da leiba 102 call center da pangtokiba khwaidagi phajana mathau pangthokpa 102 National Ambulance Service vehicle gi drivers sing opagi thoram da minister na phongdokibani Tharamadu da minister na hai Dr. Nupi asigi makutta hanjin asoiba yaurakpadagi mahakpu suspend taungnabu ware basi laurakpani maki mathakta ngak na inquiry ama chathagani inquiry loidriba fauba mahak suspend laigani haina phongdoki amadi janani sisu suraksha karyakram JSSK scheme gi makhada central government na paikalakliba 102 National Ambulance Service na poglakadaba angang singbu masamu fana laihanabagi pandamda mironbi mama masamu fahanaba amadi angang unaba matamda chathok chasengi khudong chadaba laihandanaba pandamda
hotnabani haina phongdoki tharamadуда ching amasung tamgi MO in charge tara yauna ambulance driver tara da certificate of appreciation piduna puming thawatki doctor tiki masadar mal kanan doctor me but she really say but 2-3 times hanjin na mai mo but mi shi ba yor ta gadi prajagi conscience can feel can have gadi it is because of the negligent act on the part of the doctor that is things happen kana porta haine below the haine ba primary physician case na has adu nei adu mi the distinct na rebo doubt has been created madina kama to get madina maram madina kama gati rite badagi I myself in consultation with my honorable chief minister who is also the chairman of James kuna si decision am lawa ayukta adagete she is to be suspended Amaram da misi sigi matang da gynae doctor ama suspend tawkibagi thawongbu Janims ke doctor Singh na yaning da bafong dorokli wa pharmacy Janims ki MS office mamang da pangtok pa pawmi sing unaba amada Janims ki teacher association ki executive member Dr. N Kumar Jit na phongdokibani pawmi sing unaba da mahak na makata na hai doctor suspend tawba si maram chade suspend order hayeng fawgi manung da handoktra badi chatliba August ki lakliba taraga tarukta gi akan bakhongjang kya changsilagani haidi ngasi akoigi Dr. T Nimi senior resident ama ngasi government ki order amana mahapu ngasi suspend tawbira main oina thamjining badi ngasagi suspend thu iba order dudai juda koina technical flaws kara ujai akoi Janims ki doctor amabu suspend tawbiri se without any basic departmentary inquiry ama yaudana suspend tawuse akoi yam penjade akoi gi oina di patient ama mingchan bahari je unit head amagi makhada changadabane and usually unit head ama haise either he or she is a professor or associate professor maduma koi technical flaws ne na koi laujare Dr. Nimi ki suspension order se hayeng 15 August 2019 sibo ki manung da revoke to bide taroragadi mathangi numit that is 16 August adudagi di koi akan ba khongjan khara changjen ke na khanjari Matang size the break amlozake break ki matung da dolai thabi verage ki right canal na maram oidaga kongba marugi ising thatki badagi khundrak pam kendra gi lawfam kaya ikang thopagi paw amadi Manipur sung malangi tonga tonga ba ipaw sing pudun lakchage impact news meeting ta don lebio nungairabo dolai thabi verage ki right canal fail oire dolai thabi verage ki right canal na maram oidaga kongba marugi ising thatki bana lawfam kaya ikang thokle law uba yadre haina lawmi kaya na pen na ba phongdorkli khundrak pam kendra gi manung chana lairiba Ising Tembi Lokon gi lofam hector Yankai Isika Lokon gi lofam hector Nimfu Yumnam Kunogi oina lofam hector Chani Amadi Sinam Lokon gi oina hector Chama Henba ngasi mak law uba yadana ikang thokli Hiramasigi matang da Yumnam Kuno Gold Star Club ki President NG Kurudabantana Hai Ising Tembi Isika Yumnam Kuno Amadi Sinam da Lady Lofam Singasi Chahi Kiagi Mamangdagi Kongba Marudagi Lakpa Isingna Mapung Fana Law Singuba Yarami Adubu dolai thabi verage ki right canal sazilakpa sina maram oirga kongba marugi ising lawfam kaya da fangdabadagi ikang thokli nakalamromda chahi kyagi mamangdagi hauna kongba marudagi fanglamba ising adusu dolai thabi verage ki right canal sazen kiba sina maram oirga fangdre canal asi sabagi thabakta asoiba leibana maram oirga kongba maru ising asi hangatna chele hairi dolai thabi pere ki kenen si sing ji khulaga laki hai si dolai thabi kenel gi palaw dagi phawdrok pa yumnam kuno ising thembi gi akhoi gi kano hai mafam hai tar sing dagi palaw rom dagi phawdrok pa hek jingkhong hai tar phawdrok pa si number 2 akhoi yumnam kuno area ni dolai thabi kenen ji sombi smai chelaga somdi sing mayam pigedam ne matam amada akhoi gi tu awarom da laiba lok mayam sai tar ko lubai bai laiba lok mayam ki tar ising se akhoi gi labuk ki na kana phangam me hujekti lok sing dagi tar ising je somda halaga sian khre kenen felwai hai ba tar mamde kenen jibo somda sing matra ne purok tesibo sing pharoga paloda ki purok se haibani ba yumnam khno romda hujingna yumnam khno da leje ba sing mayam se ki nong targa tarpa sing je akhoi gi matam amada akhoi gi yumnam khno sing tem bisiga se sajaram sing do akut panil se tasallaga halla chakhrabni na akhoi hana de no ware Andro Fauduna Chatliba Ngarian Dagi Yairipok Laimanai Tongkong Faubgi Lambi Sembidre Haiduna Miam na Lambi Tingbagi Kongjang Jangsen Kre Lambi Tingbagi Kongjang Adu
Tulihal Educated Association, Tulihal Idiga Youth Development Organization, Sacrifice Youth Development Organization, Top Chingthai Youth Progressive Organization, Nopok Ningthau Youth Association amasung Laimanai Youth Club Yairipukna Punna Sinduna Chatakibani, Kongjang Adu, Sagotpasingna Ayupung Taritagi Hauna, Lambi the Trakta, Purakpa Nung Sing Haitaduna, Mafam Kaya Tokna Lambi Tinki. Lambi Tingba Aduna Maram Oerga, Miamgi, Lambi Chatok Jacinda Chowna Kudong Chadaba Tokanki. Tha khudingi pangthokpa Hill Leaders Day amadi Miyamgi Numit Liba August tha sigi oina taski kungamapanda punna pangthoklagani haina Chief Minister Secretariat na thadrokpa chairol amada khangalakli. Khadi and Village Industry Commission gi makhada khoi yokpagi training fanglaba Chandel District ki Laumi Singda Honey Mission Program gi makhada khoi upu yaun atai khoi yokpada changba potlam sing yanthokre. Ministry of Micro, Small and Medium Enterprises, Government of India ki makhada Laidiba Khadi and Village Industry Commission na Honey Mission Program ki makhada state asigi tungan ba district singda khoi yokpagi training piduna lakpagi sargom oina khoi upu sing adu yanthokibani. Taramadda district adu ki Laumi Yangkhaida punna khoi upu chamanga yanthoki. Urban Health Center Singzamai gi Fibam Singzamai gi MLA Oriba Speaker Yumnam Kemchana Hakthengna na Yangsin Kre Loina na Yangsin Kongchat aduda infrastructure Fagat Hanaba Singzamai United Club Organization ga Loina na Kanaki Loina na Kananaina baduda Health Department gi Director Ayush ki Director UIC Dr. Amadi Staff Singsu Sarukyaki Mari Leinaba Singna Tham gi Manungda Darkar Leiba Sing Tabakta Ontokna Basu Haizaki. Indian Association of Lawyers Manipur chapter na Standard Robert Higher Secondary School gi mahiroi nupi macha ma laikidabagi matangda thezin humjinbagi thabak chatharingai manungda Manipur Police ki makok thongbo officers singna pre-judicial haibadi mingonda sokhanba yaba wa phongdok loidabani haina phongdorokli. Association asina thadorok chairol abada misi gi matangda Manipur Police ki makok thongbo officer karana press conference tawduna wafam khara phongdokhiba adu asoiba mani. Thezin humjinba thabak chathariba singna Aroiba wafam pangdringaida supervising authority oiriba singna laibak irang hoba yaba wafam phongdok pigano haina makatarakli. Nakalam romda misi sigi achumba langla langjel mari leinaba singna ngasi fauba putoktaba amadi fazin kiba Kongjang Loi Singh condition amata yaudana thadu haiba demanda all thamaiban diesel auto owners and drivers welfare union na laklib August taraga tarit ki ayupung mangadagi numidang pung taruk fauba sinthalepagi Kongjang changsilagani haina charola mata khangalakli. Kanglai wari likhal gi taret haiba lamda nongmagi oiba narrative art form festival pangthokre thauramasiga mari leinana Rural Council Sanakonongi hanagi maichau Purel Professor NG Kangza Mangangi Mapok Kumbon Thoramsu Pangthoki Thoramasi International Salai Punsikon ISP gi Mateng Makada Thawai Likon na Sinduna Yai School da Laiba Manipur Dramatic Union gi loisang da Pangthoki bani Thoramatuga mari leinana wari likhal taret puya thaugal wari lairik thiba haiba puya paring wari funga wari ipom wari laima laki tomthen wari amasung ithil wari lithoki. Sumang Lila gi artist Sagol Sem Sana Maitain na iba City Police haina mington ba lairika mga si iboyama Sumang Lila sanglenda fongkre thauram aduda aiba Sagol Sem Sanana haikibada Arden Culture gi manung chana yauriba Sumang Lila asida nupi sariba artist singna thengnariba khudong chadab sing asida lainga ki akhanaba minyeng changbagi mathau taba adu khanganabagi lairik asi ibani haina fondokhe. Applied Education Forum Manipur na Sinduna Marirak Suba State Level Quiz Competition Pangtokre. Paurabi da Laiba Lamjing Maira Sindam Sangda Pangtokiba Tauramaduda NEIDP Manipur State Unit ke President Dr. NGB Joina Mahiloi Sangkuding Makta Open Debate ki platform thamba Mahiroi Singbu Sana Khonabagi Lamda Sarukya Hanba Amadi
cultural activities kaya pangthokpagi tangai fadaba lei haiki nakalamromda Manipur na India da punkhibadaki ngasi fauba lamdamasigi senmitlon fagatnaba India na hotnadaba na aikhoi ishana ishagi senmitlon fagatnaba hotnabagi tangai fadaba lei haiki Puna school ni fuga mangana saruk yadu na pangthokiba quiz competition adu da Brighter Star Public School loitang khunong na ahan ba mana pi Namzulung High School Sombung amadi Lamlai Higher Secondary School na matang sitna ani shuba amadi ahum suba manat pangki aduna chimpa pugudana taba mi tinaguzu henba maduda mi su kidana bohonaba sigi por mayam se koi tangai fadana changi adu UNESCO gi recommendation da koi commission education commission gi UNESCO gi commission da recommendation yauriba ozigi point se hom subaji yam important hoibani aina ina thamjaraga school da sigi facilities ai lehenjani aduga quiz competition zina aikoi gi cha sing mayam gi masigi competition da ai di mana phangna ba pajadana hona jena tawri basina su achoba knowledge achievement ama where Mega Mr. Northeast 2019 Mr. International Fanglaklaba KSS Lukananda ngasi Imphal International Airport ta harau tayam okre Guwahati da pangthokiba contest adu da contestant yang khaina sarukya adu na pangthokiba Mega Mr. Northeast contest ta mingthola si fanglakibani loina na KSS Lukanand India gi mahut sinduna Mr. International pizenda sarukya ragan hairi Chingmairong da leiba Popa Restaurant na sinduna numit taragani thoini chupna pangthokadaba Tribal Food Festival ngarang restaurant asida haudokre festival asida makhal kaya gi chana thaknaba polam sing phanghanki Jose Ngasinомagi Sanabagi Pau. Ahanba Sub-Junior Boys Inter-Club Football Tournament ki semi-final match sing sananaba sem saba loikre. Kumalampak Artificial Turf Ground da Chathariba Football Tournament suki ngasi sanakiba taragataret suba match ta F4C Asian Southern Hills na STPFC Senapati Bupanjil mga sinoda maitiba pibangam kibagaloy na targanipan suba match ta na REFA Bisnupur na Laksa Chandel Bupanjil ani sinoda maitiba piki. Chatharak liba football tournament ki ngasi nungtil sanakiba taragamapun suba match ta TYDA Bisnupur na Sai RFA Imphal West Bupanjil ama sinoda maitiba piki bagaloy na kun suba match ta na KAFC Chandel na Amofa Bisnupur Bupanjil ahum anida maitiba pibangam ki. All Manipur Football Association gi meeting makada Chatharak liba football tournament sida Manipur gi tungan ba district sing dagi lakpo football team kunga marina group mari thokna khaidok tuna knockout basis ta lamba tauna ki Chatharak liba tournament sigi ahan ba semi final da KAFC Chandel amadi TYTA Bisnupur ga ani suba semi final dana F4C Asian Southern Hills amasung Rafa Bisnupur anina thasigi taraga turki nungthil da sanaragani Maharaj Kumar Ghanendrajit Singh Memorial Super Division Football League Tournament ki winner KIYC Ketri Iril Awang Laikai na oikre. Imphal East District Football Association gi meeting makada nga si Ketri Gauda Laiba abagi sanabungda sana ki ba Football League asigi kun suba likta upa kiamgay na raw larig yambam Laikai bu Panjal Mari anida maiti bupiki. Tournament asigi nga si sana ki ba aroiba league match na taraga 11 Star Sporting Union akampa na Paya Kairang Bupanjal Mari Sinoda Maiti Bupiki Chatakiba Super Division Football Tournament Asagi Winner Oikraba KIYC Ketri Iril Awang Laikai Chahiye Sida Amfage meeting Makada Pangtokadaba Winner Cup ta Imphal East District ki team amo oina Sarukyarkani Kungataruk Subel Sangita Devi Memorial First Division Football League Tournament ki ngasi sanakibal league match animak mapungfana sana bangang kidray. Imphal West District Football Association kibin makada ngasi taubung kokta laiba tabas pagi sanabungda sanakiba First Division Football League asigi kungintoy subal league ta sanakiba Wafa Wanggoy amadi Siko Laurembam Laikai anina sanakiba match aduki loiram daida Wafa Wanggoy na Panjil ama Chali Chande haina thokiba thodok amana match asi loisindana toki
Chathrakliba football tournament asigi ngasi sanaki ba kungunhamdoi suba liktana match asigi nifugunithoi suba minute pamyal patsoi gi sanaroi sana tombana panjil ama chankraba matung match asigi makha taba saruk singh mamsilakpana maram oiraga match asisu makha tana sanakide tasigi taragani panda Chathrakliba football tournament asigi makha taba league match ani sanargani Thongnongzam Niranjoyna minute amagi manungda khut nama amadi khong nama khaktana pusaf kuntraga taret tawdun anoba Guinness World Record ama thambang ngkrai masagi chahi kungamathoi khakta ngairiba Thongnongzam Suranjoy gi apokpa gi mingna TS Rajen Kawi Imphal West District ki manung chana Naran Konjen mamang laikai dagini achievement adu ngasi Palace compound da leiba Radiant Fitness Center da pangthokpa ngamkibani Radiant Fitness Center amadi Idol Youth Club na sinduna pangthokiba thoram amada Thongnongzam Niranjoyna mamangda kumzali shinga taraga tareta USA gi Logan Eldridge na thamlamba nupa singi oiba one arm one leg push up ki minute amada push up kunga taruk tauba ngambagi Guinness World Record adu thugaiduna anoba Guinness World Record asi thamba ngamkibani Hanagi record leibjina 26 leibjida ojimana ngasi record attempt thugaijina 37 oiba 1 minute asini magi ngasi latest record mamangda record thangibase mamingna Logan Eldridge Kawe USA dagine adumana attempt tawgibdina most one hour leg push up in 1 minute 26 attempt tawgi adu ngasi gi aina record attempt tawizina most one hour leg push up in 1 minute 37 tawre adu hana thamba record tagi asi aina khama makhai helaga record se thugaiba ngamjare hera ngasi tawriba performance se aina practice tawbada Suyong yongam de giba yongam gide adu ngasi thajana aina smaya yongam jam nungaiba phongtokse adu Arabida bulletin asigi headlines samhana mayam da thamjage Uputra ko humdoirak suba Manipur ningtam numit park sana pangthok re firal gi chayat na ba leibana numit asibu tonga na pangthok pada leisema sana jawuna nungai ka ba phongtok re Naga tabo mafam sing pun sinduna naga gyoiba tongan ba autonomous council ama semlaga ni haiba wapam atumbo oiraklabadi Manipur miyam na masa morongdom lepcha na ba warep lawgani haina UCM amdi amupona jackson wa kapakli Amasong Manipur gi Thongnongzam Niranjoy na minute amagi manungda khut na mamadi khong na makhaktana pusa kuntraga taret tawduna anoba Guinness World Record